ꯊꯥ ꯈꯔ ꯃꯃꯥꯡꯗꯒꯤ ꯄꯥꯛꯂꯕ ꯃꯍꯥꯁꯥꯒꯔꯁꯤꯡꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯋꯥꯍꯪ ꯀꯌꯥ ꯇꯧꯅꯔꯛꯂꯤ ꯃꯗꯨꯗꯤ ꯂꯦꯚꯤꯌꯥꯊꯟ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯦꯚꯤꯌꯥꯊꯟ ꯀꯔꯤꯅꯣ? ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯖꯤꯕ ꯑꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯀꯔꯝ ꯇꯧꯕꯒꯦ? ꯑꯗꯨꯒ ꯖꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ 2024 ꯍꯧꯔꯛꯄꯗꯩ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯅꯩꯅꯔꯛꯄ ꯇꯣꯄꯤꯛ ꯑꯃꯈꯛꯅꯤ ꯂꯦꯚꯤꯌꯥꯊꯟ꯫ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯅ ꯑꯣꯔ ꯐꯤꯁ, ꯑꯦꯡꯒꯂꯔ ꯐꯤꯁ ꯑꯁꯤꯅꯆꯤꯡꯕ ꯉꯥꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯀꯥꯔꯛꯈꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯑꯟꯌꯨꯖꯨꯑꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯄꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯉꯥꯁꯤꯡ ꯑꯁꯤ ꯎꯔꯒ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯀꯥꯔꯛꯂꯒ ꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯣꯔꯐꯤꯁ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ 60ꯗꯒꯤꯅ 1000 ꯃꯤꯇꯔꯁ ꯐꯥꯎꯕꯒꯤ ꯑꯔꯨꯕꯗ ꯂꯩ꯫ ꯑꯗꯨꯒ ꯉꯥ ꯃꯈꯜ ꯑꯁꯤ ꯏꯁꯤꯡ ꯃꯊꯛꯇ ꯀꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯗꯤꯞ ꯁꯤ ꯀ꯭ꯔꯦꯆꯔꯁꯤꯡꯕꯨ ꯁ꯭ꯇꯗꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯃꯁꯤꯡ ꯂꯤꯛꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯉꯥ ꯑꯁꯤꯅ ꯀꯪꯐꯥꯜꯗ ꯀꯥꯔꯛꯄ ꯊꯣꯛꯂꯒꯁꯨ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯦꯛꯁꯤꯀꯣꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯗ ꯑꯣꯔꯐꯤꯁ ꯑꯁꯤ ꯀꯥꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯁꯨ ꯏꯟꯇꯔꯅꯦꯠꯇ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯅꯤ꯫ What are you doing? ꯖꯄꯥꯟꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯣꯔꯐꯤꯁ ꯑꯁꯤ ꯀꯪꯐꯥꯜꯗ ꯀꯥꯔꯛꯂꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯨꯅꯥꯃꯤ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ 2011 ꯆꯍꯤ ꯑꯁꯤꯗ ꯖꯄꯥꯟꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯨꯅꯥꯃꯤ ꯑꯃ ꯊꯣꯛꯈꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯖꯄꯥꯟꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯡꯗ ꯑꯣꯔꯐꯤꯁ ꯑꯁꯤ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯀꯥꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯁ꯭ꯄꯦꯟꯗ ꯕ꯭ꯂꯦꯛ ꯁꯤ ꯗꯦꯚꯤꯜ ꯑꯇꯣꯞꯄ ꯃꯤꯡꯅ ꯑꯦꯡꯒꯂꯔ ꯐꯤꯁ ꯉꯥ ꯑꯁꯤꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯐꯝ ꯑꯃꯗꯒꯤ ꯁꯥꯐꯣꯡꯂꯛꯈ꯭ꯔꯦ꯫ ꯉꯥ ꯑꯁꯤꯅ 600ꯇꯒꯤꯅ 4500 ꯃꯤꯇꯔꯁ ꯐꯥꯎꯕꯒꯤ ꯑꯔꯨꯕꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯁꯇ꯭ꯔꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯁꯤ ꯗꯦꯚꯤꯜ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗꯒꯤ ꯀꯪꯐꯥꯜꯗ ꯀꯥꯔꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯈꯤ꯫ ꯉꯥ ꯑꯁꯤ ꯅꯣꯡꯁꯥ ꯃꯉꯥꯜ ꯁꯨꯡꯐꯪ ꯐꯪꯗꯕ ꯃꯐꯝꯗ ꯂꯩꯔꯝꯕꯗꯩ ꯀꯪꯐꯥꯜꯗ ꯀꯥꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ? ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯀꯦꯔꯂꯥꯗ ꯌꯥꯝꯂꯕ ꯉꯥ ꯀꯌꯥ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯆꯣꯡꯗꯨꯅ ꯀꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯃꯨꯗ꯭ꯔꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯃꯨꯗ꯭ꯔ ꯏꯁꯤꯡꯒꯤ ꯏꯊꯠꯇ ꯐꯣꯝ ꯇꯧꯔꯛꯂꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯁꯦꯞꯀꯤ ꯑꯣꯏꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯄꯣꯁꯠ ꯇꯧꯔꯝꯃꯤ꯫ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2025 ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯑꯃ ꯅꯦꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯃꯁꯤꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯆꯨꯝꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯦꯚꯤꯌꯥꯊꯟ ꯍꯧꯒꯠꯂꯦ ꯍꯥꯏꯅꯔꯤ꯫ ꯂꯦꯚꯤꯌꯥꯊꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯛꯂꯕ ꯃꯍꯥꯁꯥꯒꯔ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ꯫ ꯑꯃꯗꯤ ꯃꯝꯂꯕ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯀꯔꯝꯕ ꯖꯤꯕꯁꯤꯡ ꯂꯩꯔꯝꯒꯅꯤ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯨꯗꯕ ꯃꯔꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯣꯔꯛꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯗꯤꯞ ꯁꯤ ꯀ꯭ꯔꯦꯆꯔꯁ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯛꯄ ꯁꯛꯇꯤ ꯂꯩꯕ ꯄ꯭ꯔꯤꯗꯦꯇꯔ ꯍꯧꯒꯠꯂꯛꯄꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤ꯫ ꯁꯦꯟꯆꯨꯔꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯏꯔꯝꯕ ꯁ꯭ꯀ꯭ꯔꯤꯞꯆꯔꯁ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯂꯤꯖꯦꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯏꯔꯝꯕ ꯂꯤꯚꯥꯏꯊꯟ ꯍꯥꯏꯔꯤꯕ ꯁꯤ ꯃꯣꯟꯁꯇꯔ ꯑꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯕꯥꯏꯕꯜ ꯑꯃꯗꯤ ꯖ꯭ꯌꯨꯏꯁ ꯇꯦꯛꯁꯇ ꯂꯦꯚꯤꯌꯥꯊꯟꯒꯤ ꯃꯔꯝꯗ ꯄꯜꯂꯤ꯫ ꯖꯣꯕ 41:34ꯗ ꯑꯁꯨꯝꯅ ꯏꯔꯤ, ꯉꯥ ꯐꯥꯅꯕ ꯈꯣꯏꯖꯤꯟꯅ ꯃꯥꯕꯨ ꯐꯥꯕ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ? ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯔꯩꯕꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯁꯣꯔ ꯀꯥꯝꯕꯗ ꯃꯩ ꯑꯣꯏꯅ ꯊꯣꯔꯛꯄ ꯖꯤꯕ꯫ ꯏꯁꯥꯏ 27ꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯍꯣꯚꯥꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯚꯤꯌꯥꯊꯟꯕꯨ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯂꯦꯚꯤꯌꯥꯊꯟ ꯑꯁꯤ ꯖ꯭ꯌꯨꯏꯁꯁꯤꯡꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯇꯜꯃꯨꯗ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯂꯦꯚꯤꯌꯥꯊꯟꯒꯤ ꯃꯔꯝꯗ ꯄꯜꯂꯝꯃꯤ꯫
ꯖꯤꯋꯤꯁꯁꯤꯡꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯤꯚꯤꯌꯥꯊꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯣꯟꯁꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯤꯡꯒꯤ ꯏꯊꯠ ꯏꯄꯣꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯂꯤꯚꯤꯌꯥꯊꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯕꯅꯤ, ꯇꯧꯕꯇꯕꯨ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯔꯝꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯥꯔꯕ ꯈꯪꯂꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯪꯅꯔꯛꯈꯤ ꯃꯗꯨꯗꯤ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯗꯤꯞ ꯁꯤ ꯀ꯭ꯔꯦꯆꯔꯁꯤꯡꯅ ꯂꯦꯚꯤꯌꯥꯊꯟ ꯂꯩꯕ ꯃꯔꯝꯗꯒꯤ ꯀꯪꯐꯥꯜꯗ ꯀꯥꯔꯛꯄ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯦꯚꯤꯌꯥꯊꯟ ꯑꯁꯤ ꯕꯥꯏꯕꯜ ꯑꯃꯗꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯌꯦꯡꯂꯨꯔꯕꯗꯤ ꯃꯁꯤꯒꯨꯝꯕ ꯑꯆꯧꯕ ꯖꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯖꯤꯟꯕ ꯌꯥꯏ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯁꯥꯒꯔ ꯑꯁꯤꯒꯤ 80%ꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏꯕꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ 2020ꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯕ ꯗꯤꯞ ꯁꯤ ꯀ꯭ꯔꯦꯆꯔ ꯑꯃ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤ꯫ ꯃꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯔꯨꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯖꯤꯕ ꯀꯌꯥ ꯂꯩꯔꯝꯕ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ꯫ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯃꯦꯒꯥꯂꯣꯗꯣꯟ꯫ ꯃꯦꯒꯥꯂꯣꯗꯣꯟ ꯑꯁꯤꯗ ꯌꯦꯡꯁꯤ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯤꯡꯈꯤꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯥꯔꯛꯅꯤ ꯃꯦꯒꯥꯂꯣꯗꯣꯟ꯫ ꯃꯥꯒꯤ ꯑꯁꯥꯡꯕ ꯑꯁꯤ 15ꯗꯒꯤꯅ 18 ꯃꯤꯇꯔꯁ ꯐꯥꯎꯕ ꯁꯥꯡꯏ꯫ ꯉꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯀꯣꯂꯥꯀꯦꯠ꯫ ꯉꯥ ꯃꯈꯜ ꯑꯁꯤ ꯗꯥꯏꯅꯣꯁꯔ ꯏꯔꯥ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯉꯥ ꯑꯃꯅꯤ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯉꯥ ꯑꯁꯤ ꯉꯁꯤꯗꯒꯤ 66 ꯃꯤꯂꯤꯌꯟ ꯌꯔꯁꯀꯤ ꯃꯃꯥꯡꯗ ꯑꯦꯛꯁꯇꯤꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ 20th ꯁꯦꯟꯆꯨꯔꯤꯒꯤ ꯃꯌꯥꯏ ꯆꯜꯂꯝꯗꯥꯏ 1938ꯗ ꯏꯊꯥ ꯊꯥꯖꯗꯅ ꯉꯥ ꯃꯈꯜ ꯑꯁꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯅ ꯂꯦꯚꯤꯌꯥꯊꯟꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯕ ꯑꯣꯏꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯄꯤꯕ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯂꯦꯚꯤꯌꯥꯊꯟꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯖꯤꯕ ꯑꯁꯤꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯂꯦꯚꯤꯌꯥꯊꯟ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯎꯐꯝ ꯊꯣꯛꯏ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯊꯣꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯂꯦꯚꯤꯌꯥꯊꯟ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯅꯔꯤ꯫ ꯈꯔ ꯑꯃꯅ ꯂꯦꯚꯤꯌꯥꯊꯟ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯗ ꯍꯧꯖꯤꯛꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯦꯚꯤꯌꯥꯊꯟ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯒꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯋꯥꯔꯤ ꯈꯛꯀꯤ ꯑꯣꯏꯅ ꯇꯥꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯖꯤꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯍꯥꯁꯥꯒꯔ ꯑꯁꯤꯒꯤ 80% ꯍꯥꯏꯕꯗꯤ ꯁꯔꯨꯛ 2/3 ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ 80% ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯖꯤꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯚꯥꯞꯅ ꯁꯥꯒꯠꯄꯤꯌꯨ, ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ 10,000 ꯐꯤꯠ ꯃꯈꯥꯒꯤ ꯑꯔꯨꯕꯗ ꯂꯩꯔꯝꯗꯧꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯑꯃꯗꯤ ꯗꯤꯁꯀꯣꯚꯔ ꯇꯧꯗ꯭ꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯀꯔꯤꯃꯛꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ꯫